Hard water ase unsa sohanba ngamba mineral magnesium amade calcium gi chang wangna yawba maramna hard water sizinabana furi amade uring thohanba tukhong funjinba unsa kangba unsa hakatchaba amade ngangbana chingba thogali haina akhang ai singi report amana haire report asina hai karigumba maida khazaida natraga hairline da phaba ngamdaba furi thoklabade madu hot water sizinabada yarakpa unsa sohanba mineral na thohanbane maram aduna hot water karino haibase aikoi khangdokpa yamna mathau tai karigumba aikoina mai taba hek loibaga unsa adu kangba natraga jingsinbagi moong matau fauroknabade madu hot water sizinabagi oigane hot water sizinabana unsa phana leinaba hakchangdagi phokchaba thau adu lauthokkhiduna furi hakatchaba natraga ngangbana chingba thawong kaya thokale maram aduna hot water sizinabana unsa da thokaliba khudong chadaba sing adudagi ngakthoknaba water softener haptuna hot water da yawba calcium amade magnesium adu sodium ion olhanduna mineral yawbagi chang hantahanba mathau tai thawong asina hot water unsa da piba chaitheng adu khara makhai kokhanba ngamgani haina report asina haire